Mebys News and Information na adomutaram nokchari. Aigoi ki iram damda phongnariba pauche singda gari karamba maruiba pausing yauribagi haibisi khaminasi. Ahanba oina poknafam pauche da ATSUM na economic blockage toukhre. All Tribal Student Union Manipur ATSUM na Thasigi mangadagi chathaba haukiba matam kaktaba economic blockage matam kharagi oina suspend tawre haina ngasi Maheiroi luf asagi emergency meeting ama Kangpopi district da pangthoklaba matung official oina laothokhre adumakpu Maheiroi luf asana makhal makha kayagi democratic oiba khongjang kaya marum changsinanaba warep lawki hairi ATSUM gi General Secretary SR Android na paumisinga unaba amada hai ATSUM na recommend tauraba the Manipur Hill Areas Autonomous District Council Bill 2021 Manipur Legislative Assembly da puthokadabani haiba Maheiroi luf asigi firef aikoina amuk hanna Jason Hankre ATSUM gi demand asi Article 371C na piriba tribal singi constitutional rights streamline tawranabani ATSUM Hill Areas Committee gi members singna bill asigi matangda makhoi gi firef mayek sengadabani State Government na English Sigani Kunga Mathoigi November Kunga Tarukta sign Tongnakiba Memorandum of Understanding Adu Ikai Kumdagadabani Amasung Athuba Matamda MOU Adu Thintaba Tawdana Thabakta Onthokadabani ADC Bill 2021 gi matangda ATSUM gi firef nahongna na chasel halabasu miyam gi kholau ta boina State asigi National Highway singda chathariba economic blockade asi matam kharagi oina khudakta gi toklei ATSUM na changsin kiba khongjangda saugut kibagi damak ansam KSO ATSUM gi federating unit sing senior luchingba sing amadi miyam gi maphamda thamoi singna tawbebal khangba utli hairi Imphal Jiri lambida nouna saba irang thong sangakhre National Highway number 37 Imphal Jiri lambi paringda Taubam amasung awangkhul Taubam village ki marakta irang tural mathakta nouna saba valley bridge Taubam village authority ki chairman Tangamang Kamaina ngasi sangakhre ningsingba yabadi nong ka hena chubadagi chahi asigi me taragani thoida irang tural gi imai hengalapake doinana tural asigi mathak National Highway number 37 da Saba Yoti Thong Makhongda Akayato Thopadagi Haukiba Tha Ahumlom asi Gari Lambe Yadana Leirikibane Ngasi Pangthokiba Nouna Saba Thong Sangabagi Thoram Aduda National Highway Infrastructure Development Corporation Limited NISIDCL gi General Manager Asutosh Misra Rongmei Naga Student Organization Manipur gi President Daichoipau Gangmei Amasung Adaisia Choluchingba Singamadi Kunmi Singh Sargyakhe Housing Nouna Saba Valley Bridge asida light vehicle sing lanba yargani adubu achoba gari singi oinadi thong manakta heiba RCC lambi kansinjiba fauba cheyol amarom lanba yakhiroi panba yabadi haukiba me taragani thoida irang Valley Bridge amangata thokhrba matung Manipur gi ani suba lifeline oriba lambi asi phaunaba ngamdana lakpani NISIDCL gi General Manager Asutosh Misra na pauche asida phongdorakpada Lambi asida gari chathok chasin amuk hoba asina Semilon fagaran bangam lagani masina connectivity fagalan lagani amadi transportation gi thabak laitok lagani haiki Independence Day da medal logadaba police officer singi ming laothokhre Thasigi August taraga manga da pangthokadoriba India ge Independence Day thoramda medal logadaba Manipur police ke personnel singi ming laothokhre Manipur Police ki PRO Kuflen Lovum Thokpa Cherol Amana President Police Medal for Distinguished Service 2020 da Ahanba Battalion Manipur Rifles ki Jamandar KSS Rajan Singh Matamaduda Havildar Manipur Medal for Meritorious Service 2020 da Ahanba MR ki Atom Soba Singh SI Angobi Singh Ningthozam Ani Suba MR ki Subedar Sibo Ninglum Ahanba IRV ki Havildar Helen Hawkif, Imphal West Inspector P. Sanjay Singh amasung Manga Suba IRV Jamandar O. Sailia Kumanjani, Union Home Ministry Medal for Excellence and Investigation 2018 amasung 2021 na WSI Bishnupur Lakshmi Haisnam amasung Kaksin District WSI M. Priyadarshini Housing Namapan Suba IRV ni. Pandam Paucheda Maheiroi natabasina Maheiroi lup sema yaroi Home Department dagi order thoklagani Chief Minister
ꯚꯥꯔꯠꯅ ꯅꯤꯡꯇꯝꯕ ꯐꯪꯂꯛꯄꯒꯤ ꯆꯍꯤ 65 ꯃꯄꯨꯡ ꯐꯥꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯂꯤꯕ ꯑꯖꯥꯗꯤ ꯀꯥ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕꯀꯤ ꯁꯔꯨꯛ ꯑꯣꯏꯅ हर घर तिरंगा कैंपेन की मनुंग चना ngasi Manipur lenga की एम्प्लॉयीज सिंगदा मणिपुर की चीफ मिनिस्टर एन बिरेना जाति की फिराक यंथोखरे अहानबा मणिपुर राइफल्स की पेरेड ग्राउंड पांथोखिबा जाति की फिराक यंथोपगी थौरम अदुगा मरी लेना चीफ मिनिस्टर एन बिरेना हाई Maheiroi nataba Maheiroi lup semba yaroi masiga mari lenana home department dagi order mathoklagani school college amadi university tamliba Maheiroi singna Maheiroi lup semba da akai beleti bota hanjin maithirabasingna Maheiroi saduna lup semba yaroi chawkhat minasi hairabadi punna kathok minaba tai aikoina pukjel sengnarabadi Manipur asi khutkapi amada chathanba yai haiki Myanmar की कैसुम संगदा तोंगान तोंगान बा मरालदा फादोक तारुरबा इंडिया मचा तरा ngasi Myanmar authority na India da kusinakre makhoi tara gi manungda tareti Manipur machani hairi anti national anti state anti social amadi communal oiba social media platform sing haibadi Facebook WhatsApp amadi atei chat group sing lengakna akan mamiyeng changlakadori हाइरिबा सोशल मीडिया ग्रुप सिंग अदुदा लेंगा की ऑफिसर यावना गवर्नमेंट ऑफिसर सिंग मेंबर ओरी हाइबगी पाव फंगबके लोइनना हाइरिबा लेंगा की ऑफिसर सिंग असि लाकलिबा अगस्त की तारीख 13 गी नुमिदांग वाइरम पुंग तरुक फौबगी मनुंगदा हाइबदी पुंग 9 की मनुंगदा मसाना ग्रुप सिंग अदुदगी तोकचगदबनि हाइना होम डिपार्टमेंट ना अकन बयाथन तौख्रे हुयलन बाउदा गारी अहुम मई थाबदा चेनबसिंग पाव पिबा ngambada lupa lakh 5 gi mana piragane ATSUM na assembly da ADC bill 2021 puthokduna khanagadabni haibagi demand da chathakiba economic blockage manungda tongan ba mafam da ecovan ama swift car ama amasung 407 truck ama mai thakiba thodokta Chenabasing fananabagi damak paw piba ngamba miyoida lupa lakh 5 gi sel gi mana piragane haina special secretary home na thokpa order amana laothokhre Mai thakraba gari singna thasigi taruki nungthilda phabok chaw ikhai awang lekai area da ecovan ama numin adugi nungthil pung mangarom tarakpada kaprang village da swiftcar ama amasung thasigi taret ki nungthilda bajing village area dagi namduna pukhiba 407 tata truck amani sana saba Nanao mishi da Chenab sub inspector Jitendra gi bell prayer court na reject okre Haukiba May anigi ayukta Imphal PS ki sub inspector Thokchom Jitendra chahini fuganithoi apopa laikhidraba TH Gopal haino khongnembi Thokchom lekai de leibana luchingba police personnel singna faduna pukraba matungda laikanaba nangdana laikhidraba sagolban kangabam lekai degi arambam Nanao cheikunthra gamanga apopa laikhidraba A Dharanjay gi misida chenabadagi jail da thamlakliba sub inspector asana mahaku bail pibinanaba census just Imphal West ke court file tawrakiba bail prayer ama court asana mamang thagi kungama panda aroi behiaring pangthoklaga reserve tawduna thamlakiba order adu ngasi lautokladuna mahaku bail pibiu haizarakiba prayer adu reject tawre haina khangankhre Anoba positive case kunchagani pan thengnare miyoi ani sire Health Department gi ngarang reporta apun ba sample chamri yankhai taruk test tobagi manungda positive case kontraga mathoi thengnabaga loirana positivity ki chang na chada taruk dasmik nipan yokiba adu ngase nungthil gi report di haukiba pung kun ga mari gi manungda apun ba sample lising amaga kontraga taruk test tobagi manungda positive case kontraga nipan thengnarabasu positivity ki chang di chada 3.3 tarakhi adu moinamak leina asna nahalaba miyoi singi maraktagi miyoi ani laikhidre hairi miyoi ani laikhidaba si tharaga haukiba thagi taraga manga dagina nasi fawbugi numit kunga tarukni gi manungda leina asna laikhidaba apun miyoi kun sukre aduga hauze fawbada thengnaba positive case ki masina lakama lising kuntraga maban chamri lifuga taruk sure hairi FIFA World Cup Qatar 2022 hana leblamba matamdagi nongmangan khatna hauragani Qatar da chahi asida pangthokadaba FIFA World Cup ki opening match hana leblamba matamdagi nongmangan khatlaga November 10 da host team amadi Ecuador sanaragani haina senior football source amana the Associated Press da yumja kaisa numita phongdokrai source ki matungina FIFA amadi Qatar ki organizer anina ahongba si yanakibani hairi
ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯦꯗ꯭ꯌꯨꯜꯒꯤ ꯃꯇꯨꯡꯏꯟꯅ ꯅꯣꯚꯦꯝꯕꯔ 23ꯗ ꯁꯦꯅꯦꯒꯜ ꯑꯃꯗꯤ ꯅꯦꯗꯔꯂꯦꯟड्स ꯑꯅꯤꯅ ꯑꯍꯥꯟꯕ ꯃꯦꯆꯇ ꯁꯥꯟꯅꯒꯅꯤ ꯇꯧꯔꯝꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯣꯐꯤꯁꯤꯌꯦꯜ ꯏꯅꯣꯒ꯭ꯔꯦꯁꯟ ꯃꯦꯆ ꯑꯣꯏꯅ ꯀꯇꯥꯔ ꯑꯃꯗꯤ ꯏꯀ꯭ꯋꯦꯗꯔ ꯑꯅꯤꯅ ꯁꯥꯟꯅꯅꯕ ꯁꯦꯝ ꯁꯥꯔꯝꯕꯅꯤ ꯁꯣꯔꯁꯀꯤ ꯃꯇꯨꯡꯏꯟꯅ ꯐꯤꯔꯦꯞ ꯑꯁꯤ ꯐꯤꯐꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯤꯌꯥꯅꯤ ꯑꯃꯗꯤ ꯀꯟꯇꯤꯅꯦꯟꯇꯜ ꯐꯨꯠꯕꯣꯜ ꯕꯣꯗꯤ ꯇꯔꯨꯛꯀꯤ ꯃꯀꯣꯛꯁꯤꯡ ꯌꯥꯎꯕ ꯀꯃꯤꯇꯤ ꯑꯃꯅ ꯂꯧꯔꯛꯄ ꯗꯤꯁꯤꯖꯟꯒꯤ ꯃꯇꯨꯡꯏꯟꯅꯅꯤ ꯀꯇꯥꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯁꯥꯎꯊ ꯑꯃꯦꯔꯤꯀꯟ ꯐꯨꯠꯕꯣꯜ ꯕꯣꯗꯤ ꯀꯣꯟꯃꯦꯕꯣꯜꯒ ꯂꯣꯏꯅꯅ ꯀꯇꯥꯔ ꯑꯃꯗꯤ ꯏꯀ꯭ꯋꯦꯗꯣꯔ ꯁꯣꯀꯔ ꯐꯦꯗरेशन ꯌꯥꯎꯅ ꯅꯨꯃꯤꯠ 29ꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯇꯨꯔꯅꯥꯃꯦꯟ ꯑꯁꯤ ꯅꯣꯡꯃ ꯉꯟꯈꯠꯂꯒ ꯅꯨꯃꯤꯠ 28ꯅꯤ ꯆꯠꯊꯅꯅꯕ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯤ ꯍꯥꯏꯈꯤ 2022ꯒꯤ ꯋꯥꯔꯜड ꯀꯞ ꯑꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯍꯤ 32ꯒꯤ ꯄꯨꯋꯥꯔꯤꯗ ꯅꯣꯔꯗꯔꯟ ꯍꯦꯃꯤꯁꯐꯤꯌꯔꯒꯤ ꯁꯝꯃꯔꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯃꯃꯥꯡꯒꯤ 28ꯔꯛ ꯁꯥꯟꯅꯈꯤꯕ ꯑꯦꯗꯤꯁꯟꯁꯤꯡꯗ ꯃꯦ ꯑꯔꯣꯏꯕ ꯑꯃꯗꯤ ꯖꯨꯂꯥꯏ ꯂꯣꯏꯔꯝꯗꯥꯏ ꯃꯔꯛꯇ ꯁꯥꯟꯅꯈꯤꯕꯅꯤ